Manipur Legislative Assembly pass taukiba Manipur People's Bill SNPB haina tashiluna bigdamak hayang Democratic Alliance apun bamioi kangbu ama Delhi chatlagani haina MDA gi convener M Tombi ngasi paumi singa unaba amada haikre. World Breastfeeding Week Celebration 2019 ngasi Development Organization Andro Kendagi miyang makhada Thambanu Market Complex Andro da pangthokre. Imphal Dimapur lambi paringi mafam khara da ngasi ayu khanghogdana lambi ni khairakpadagi lambi paring asina gari phaunadre. North East Hemophilia Consultant Sinduna Manipurda ahanbu oina North East Hemophilia update amadi N1NE State Level Hemophilia quiz competition singmairong da leiba classic Gandhi da pangthokre. Mahiroi and baby snami shigi achumba langla lagjin puthokuna athu matang manungda ma leiba sing chairak piu haibagi dabi tawduna sinjamai thongkhongda maikai adongi maina paibi sina wakat mifam chathakre. Imphal mayonda leiriba Kasamthong Kendra lengak na paikhat liba sakot thaurang si mapung pana yoksin mangamdrei haina Act East Policy Committee Manipur gi convener AK Sibachandana lengak tamaral sikre. NSCN IM amadi Barsaka ani gi marakta sanari ba santi gi wari gi hojik warik la fibam amadi lamdam ase thokliba issue kaya khanaba Chief Minister NB na CSO singi mihu singyawa mifam ama hayeng numidang wairam pung manga ta matamda CM Secretary pangthokna batol tokre. All Manipur United Club Organization amukona siduna kunithoi suba Manipur Integrity Day gi thoram kwakathen akhamle kai leiba community hona pangthokli thoram masigi saruk amo oina mapal kangjei bungi mamang thangba saruk ta leiba integrity pillar de miyamna haikat leikat tamkhre. Johnson Higher Secondary School gi oja awat palegi marakta oja transport tawkhibagi damak mahiroi sing school tingmai khongung chaksil lamba du handokre hayengdi hauna mahu sagumna mahiroi amusu oja sing school karak na union gi mai kai di appeal tawrakli. India giding tamna bohona bada lamdam masigi miyamna I katkiba amasung hona kiba sing adu mainland India na khangbide masi khangan ba amasangi haina Art and Culture gi Minister L Jail Takumana National Seminar hogdopi thorom da pongdokre. Thasi gi adni gidung thilpung anirom ta matamda mapal kangjei bungi VIP gallery dagi sina phangkhiba mioi edu ngasi phaw masak maming khamangamdana rims ki merel sangda leiri hayeng phaw gi manungda kanagumna claim torok chobadi IMC kusin nakhagani haini. Green Moirang Kendra haiba pandam gi makhada Moirang Kendra gi MLA P Chandra masamak yauguna ngang khalawai gram panchayat ki manung chanba thamna popi da leiba LLI Lokenen gi mafam singda usar sing thakre. JNMC Assistant Professor Senior Resident amadi Associate Professor singna matam kaya gi mamang dagi lengak tape scan chana lu haiba gi dabi toguna chaksilakhi ba khongjang thabak ne pai khongjang adu Health Minister L Jain Takuman thaja bibadagi handokre ngasi dagi mahu sagum mathau toba hokre. Headquarter IGR South Kimiyang Makhada 9 Sector Assam Rifle na Forest and Environment Department gi kusam naduna ngasi Go Green haiba pandamda khongjomda usar lising marom thakre thoram aduda Minister T Syam Kumar amasung Assam Rifle ki makok thongbo official sing saruk yakhi. Provisional Government of Free India gi Platinum Jubilee Celebration gamari leinana INA Martyrs Memorial Complex Moirangda numit ini supna sathagadaba National Seminar ama Minister L Jain Takumar ngarang hugdokre. Akan manong suba na maram oraga Kohima gi Boyabu Kolori manak tangarang numidang singning khaibigi thogdokta angang ama yaw na mioi mari nanchan chibadi aso open nangkhre RCC gi wal jaw na yum ama ati akai thokre. Haukiba pung kuthra thoki manung da Jammu and Kashmir gi Balamula amadi Sopian district ta security force ku thonabgi thogdokta JSE Mujahideen gi commander yaw na mioi mari hatre khulai gi phagat pagamkhre.